ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯉꯥꯅ ꯊꯜꯂꯕ ꯂꯩꯁꯦꯝꯕ ꯏꯄꯥ ꯏꯁꯣꯔꯕꯨ ꯃꯄꯥꯟ ꯅꯥꯏꯗꯅ ꯊꯥꯒꯠꯆꯩ. ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯕꯥꯏꯕꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯑꯃꯁꯨꯡ ꯑꯉꯛꯄ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯋꯥ ꯍꯥꯏꯕꯁꯤꯡ, ꯍꯥꯏꯕꯗꯤ ꯗꯥꯅꯤꯌꯦꯜꯒꯤ 2300 Day and Year Bible Prophecy-ꯒꯤ ꯃꯇꯥꯡꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯔꯤꯁꯇꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯁꯃꯥꯅꯟꯗ ꯃꯥꯏꯕꯝ ꯑꯩꯍꯥꯛꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯏꯁꯣꯔꯒꯤ ꯕꯥꯏꯕꯜ ꯄ꯭ꯔꯣꯐꯦꯁꯤꯒꯤ ꯋꯥꯍꯩꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯄ꯭ꯔꯥꯊꯅꯥ ꯑꯃ ꯇꯧꯃꯤꯟꯅꯁꯤ. ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ, ꯅꯍꯥꯛꯀꯤ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟꯅ ꯉꯁꯤꯁꯨ ꯏꯄꯥ ꯐꯦꯁꯕꯨꯛ ꯑꯃꯁꯨꯡ ꯌꯨꯇꯨꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯅꯍꯥꯛꯀꯤ 2300 Days and Year Bible Prophecy-ꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯣꯛꯆꯒꯗꯕ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯍꯧꯕꯗꯒꯤ ꯑꯔꯣꯏꯕ ꯐꯥꯎꯕ ꯂꯣꯏꯅꯕꯤꯌꯨ, ꯄꯥꯡꯕꯤꯌꯨ, ꯃꯄꯨꯡ ꯐꯥꯅ ꯉꯥꯡꯊꯣꯛꯆꯕ ꯉꯝꯅꯅꯕ ꯕꯣꯔ ꯄꯤꯅꯕꯤꯌꯨ. ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇꯁꯨ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯌꯨ. ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯕꯅꯤ. ꯑꯥꯃꯦꯟ. ꯗꯥꯅꯤꯌꯦꯜꯒꯤ 2300 Day and Year Bible Prophecy ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯑꯗꯨꯒ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯋꯥꯔꯝꯁꯤꯡ ꯄ꯭ꯔꯣꯐꯦꯁꯥꯏꯖ ꯇꯧꯕꯤꯔꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ. ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯅꯩꯅꯖꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯦꯁꯟ ꯑꯁꯤꯗ ꯈꯪꯍꯜꯂꯤꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯕꯥꯏꯕꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄꯁꯤꯡꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯥꯡ ꯑꯁꯤꯗꯅꯤ. ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯦꯚꯦꯂꯦꯁꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯆꯦꯞꯇꯔ 14ꯗ ꯃꯔꯨꯑꯣꯏꯅ ꯎꯠꯂꯤꯕ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄꯅꯤ. ꯑꯗꯨꯒ ꯄꯥꯎ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯀꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕꯒꯤ ꯃꯇꯥꯡꯗꯅꯤ. ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯄꯤꯕ, ꯏꯁꯣꯔꯅ ꯋꯥꯌꯦꯟꯅꯕꯒꯤ ꯄꯨꯡꯐꯝ ꯑꯗꯨ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯅ ꯔꯦꯚꯦꯂꯦꯁꯟ ꯆꯦꯞꯇꯔ 14 verse 7 ꯅ꯭ꯌꯨ ꯀꯤꯡ ꯖꯦꯝꯁ ꯚꯔꯖꯟꯗ ꯃꯌꯦꯛ ꯂꯥꯅ ꯏꯔꯒ ꯂꯩ. ꯂꯦꯁꯟ ꯑꯁꯤꯗ ꯀꯔꯝꯕ ꯃꯇꯝꯗ ꯀꯗꯥꯏꯗ ꯋꯥꯌꯦꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯃꯆꯥ ꯇꯥꯅ ꯅꯩꯅꯒꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯚꯥꯞ ꯇꯥꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ. ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯑꯁꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕꯒꯤ ꯃꯇꯝ ꯑꯃꯗꯤ ꯋꯥꯌꯦꯟꯕꯒꯤ ꯄꯨꯡꯐꯝ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯈꯦꯠꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯑꯗꯨꯒ ꯍꯤꯡꯂꯤꯕ ꯃꯍꯤꯡꯒꯤ ꯃꯔꯝꯗ ꯈꯟꯅꯒꯗꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ. ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐꯣꯡꯗꯣꯛꯄꯤꯕ ꯋꯥ ꯍꯥꯏꯕꯗꯤ ꯔꯦꯚꯦꯂꯦꯁꯟꯗ ꯈꯪꯍꯟꯕꯤꯕꯗꯤ ꯏꯁꯣꯔꯅ ꯋꯥꯌꯦꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯅꯤ. ꯑꯗꯨꯕꯨ ꯃꯗꯨ ꯀꯔꯝꯕ ꯄꯨꯡꯖꯥꯗ ꯂꯥꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯈꯪꯍꯟꯗꯦ. ꯋꯥꯌꯦꯟꯕꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯈꯪꯅꯤꯡꯂꯕꯗꯤ ꯕꯥꯏꯕꯜꯗ ꯌꯥꯎꯕ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯇꯥꯛꯊꯣꯛꯄ ꯗꯥꯅꯤꯌꯦꯜꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯅꯩꯅꯕ ꯑꯃꯁꯨꯡ ꯌꯦꯡꯕ ꯑꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯇꯝꯖꯒꯦ. ꯐꯣꯡꯗꯣꯛꯄꯤꯕ ꯋꯥ ꯍꯥꯏꯕꯗꯤ ꯔꯦꯚꯦꯂꯦꯁꯟꯒꯤ ꯑꯆꯦꯠꯄ ꯑꯗꯨꯒ ꯑꯔꯣꯟꯕ ꯈꯪꯕ ꯉꯝꯗꯕ ꯋꯥ ꯑꯗꯨ ꯗꯥꯅꯤꯌꯦꯜꯒꯤ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯋꯥ ꯍꯥꯏꯕꯁꯤꯡꯅ ꯃꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯅ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯦ. ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯦꯁꯤꯒꯤ ꯋꯥꯔꯗ ꯍꯥꯏꯕꯗꯤ ꯗꯥꯅꯤꯌꯦꯜ ꯑꯃꯁꯨꯡ ꯔꯦꯚꯦꯂꯦꯁꯟꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯅ ꯄ꯭ꯔꯦꯌꯔꯒ ꯂꯣꯏꯅꯅ ꯐꯖꯅ ꯑꯩꯈꯣꯏꯅ ꯙ꯭ꯌꯥꯟ ꯇꯧꯔꯒ ꯄꯥꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯐꯣꯡꯗꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯂꯣꯏꯗꯕꯒꯤ ꯃꯔꯝ ꯀꯔꯤꯁꯨ ꯂꯩꯇꯦ. ꯏꯁꯣꯔꯅ ꯁꯦꯝꯕꯤꯈ꯭ꯔꯕ ꯕꯥꯏꯕꯜꯒꯤ ꯂꯥꯏꯔꯤꯛ ꯑꯅꯤ ꯑꯁꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯇꯝꯃꯤꯟꯅꯒꯗꯕꯅꯤ. ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯐꯦꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ, ꯚꯥꯞ ꯇꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯗꯥꯅꯤꯌꯦꯜ ꯑꯃꯁꯨꯡ ꯔꯦꯚꯦꯂꯦꯁꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯅꯤ ꯑꯁꯤ ꯑꯩꯈꯣꯏ ꯅꯩꯅꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ. ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯆꯕꯅꯤ. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯗꯥꯅꯤꯌꯦꯜ ꯆꯦꯞꯇꯔ 9 verse 25 ꯀꯣ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ. ꯃꯁꯤ ꯌꯦꯡꯗ꯭ꯔꯤꯉꯩꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯑꯣꯏꯅꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯗꯥꯅꯤꯌꯦꯜ
ꯍꯥꯏꯔꯤꯕ ꯗꯥꯅꯤꯌꯦꯜ ꯆꯦꯞꯇꯔ 9 verse 25ꯇ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯄ ꯄꯨꯝꯅꯃꯛꯇꯒꯤ ꯑꯍꯧꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯒꯗꯒꯦ ꯍꯥꯏ꯫ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯄ ꯄꯨꯝꯅꯃꯛꯀꯤ ꯍꯧꯒꯗꯕ ꯃꯇꯝꯁꯤ ꯖꯦꯔꯨꯁꯂꯦꯝ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯍꯥꯏꯕꯗꯤ ꯕꯥꯕꯤꯂꯣꯟꯒꯤ ꯅꯤꯡꯊꯧ ꯅꯕꯨꯀꯗꯅꯦꯖꯔꯅ BC 605 ꯑꯁꯤꯗ ꯖꯦꯔꯨꯁꯂꯦꯝꯗ ꯃꯥꯅ ꯂꯥꯟꯗꯥꯈꯤ ꯍꯥꯏ꯫ ꯑꯗꯨꯒ BC 587ꯗꯒꯤ BC 586 ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯑꯃ ꯊꯣꯛꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯦꯗꯤꯁ ꯑꯃꯁꯨꯡ ꯄꯥꯔꯁꯤꯌꯟꯁꯤꯡꯅ ꯕꯥꯕꯤꯂꯣꯟꯕꯨ BC 539ꯗ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯒ BC 457ꯗꯅ ꯄꯥꯔꯁꯤꯌꯟꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯔꯇꯥꯖꯔꯁꯅ ꯖꯤꯍꯨꯗꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯝꯗ ꯍꯜꯂꯛꯂꯒ ꯖꯦꯔꯨꯁꯂꯦꯝ ꯑꯃꯨꯛ ꯁꯦꯝꯒꯠꯅꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯌꯥꯊꯪ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯑꯦꯖꯔꯥ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯆꯦꯞꯇꯔ 7 verse 12 ꯑꯃꯁꯨꯡ 13 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯒ ꯂꯩꯕ ꯑꯗꯨ ꯑꯩꯈꯣꯏ ꯊꯦꯡꯅꯒꯅꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯗꯥꯅꯤꯌꯦꯜ ꯆꯦꯞꯇꯔ 9 verse 25ꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯇꯥꯛꯊꯣꯛꯄ ꯗꯥꯅꯤꯌꯦꯜꯅ ꯃꯥꯡꯖꯧꯅꯅ ꯐꯣꯡꯗꯣꯛꯄꯤꯈꯤꯕ ꯑꯗꯨꯗꯤ ꯖꯦꯔꯨꯁꯂꯦꯝ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯌꯥꯊꯪ ꯄꯤꯈꯤꯕ ꯑꯗꯨ BC 457 ꯑꯁꯤꯒꯤ ꯃꯇꯝꯁꯤꯗꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯁꯥꯌꯥ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯐꯥꯔꯁ ꯀꯃꯤꯡ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯇꯥꯛꯊꯣꯛꯄꯁꯤꯡꯒꯤ ꯆꯌꯣꯜ 69 week ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯇꯥꯛꯊꯣꯛꯄꯒꯤ ꯅꯨꯃꯤꯠ 483 ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯆꯌꯣꯜ 60 week ꯍꯥꯏꯕꯁꯤꯗ 1 week 7ꯅ 69ꯗ ꯏꯟꯇꯨ ꯇꯧꯕ ꯃꯇꯝꯗ 483 ꯑꯁꯤ ꯇꯥꯔꯦ ꯍꯥꯏꯕꯅꯤ꯫ ꯇꯥꯔꯤꯕꯁꯤ ꯀꯩꯅꯣ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯇꯥꯛꯊꯣꯛꯄꯒꯤ ꯅꯨꯃꯤꯠ 483ꯅꯤ꯫ ꯗꯥꯅꯤꯌꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ 69 week ꯍꯥꯏꯕꯁꯦ 69 week ꯑꯁꯤꯗ ꯑꯩꯈꯣꯏꯅ 1 week ꯍꯥꯏꯕꯗꯤ 7 ꯑꯁꯤꯅ ꯏꯟꯇꯨ ꯇꯧꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯇꯨ ꯄ꯭ꯔꯣꯐꯦꯁꯤꯒꯤ ꯋꯥꯔꯗ ꯑꯣꯏꯕ ꯃꯔꯝꯅ ꯏꯟꯇꯨ ꯇꯧꯕ ꯃꯇꯝꯗ 483ꯁꯦ ꯆꯞ ꯆꯥꯅ ꯊꯨꯡꯉꯤ꯫ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯇꯥꯛꯊꯣꯛꯄꯒꯤ ꯅꯨꯃꯤꯠ ꯑꯃꯒ ꯆꯞ ꯆꯥꯕ ꯆꯍꯤ ꯑꯃꯒ ꯃꯥꯟꯅꯩ꯫ ꯑꯗꯨꯅ ꯆꯍꯤ 483 ꯑꯁꯤꯗ ꯖꯦꯔꯨꯁꯂꯦꯝ ꯑꯃꯨꯛ ꯍꯟꯅ ꯁꯥꯒꯠꯅꯕ ꯌꯥꯊꯪ ꯄꯤꯈꯤꯕ ꯑꯗꯨꯗꯒꯤ ꯃꯁꯥꯌꯥꯅ ꯂꯥꯛꯀꯗꯕ ꯐꯥꯎꯕ ꯍꯥꯏꯕꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯥꯔꯁ ꯀꯃꯤꯡ ꯂꯥꯛꯀꯗꯕ ꯑꯗꯨ ꯐꯥꯎꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯇꯥꯛꯊꯣꯛꯄ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯃꯤꯟꯅꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯃꯗꯨꯗꯤ ꯗꯥꯅꯤꯌꯦꯜ ꯆꯦꯞꯇꯔ 9 verse 27ꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯌꯣꯜ 70ꯒꯤ ꯍꯥꯏꯕꯗꯤ 70 weekꯀꯤ ꯑꯍꯥꯟꯕ ꯆꯌꯣꯜ 69 week ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯇꯥꯛꯊꯣꯛꯄ AD 27ꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯕꯥꯞꯇꯤꯖꯝ ꯆꯌꯣꯜ ꯑꯃ ꯅꯠꯇ꯭ꯔꯒ ꯆꯍꯤ 8 ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯦꯝꯍꯧꯔꯦ꯫ ꯑꯔꯣꯏꯕ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯄ ꯆꯌꯣꯜꯒꯤ ꯃꯌꯥꯏꯗ ꯁꯥꯅ ꯏꯔꯥꯠꯄꯣꯠ ꯀꯠꯄꯅꯆꯤꯡꯕ ꯀꯌꯥ ꯑꯊꯤꯡꯕꯗꯨ ꯊꯝꯈꯤ꯫ ꯃꯁꯥꯌꯥꯕꯨ ꯍꯥꯠꯄ ꯅꯠꯇ꯭ꯔꯒ ꯀ꯭ꯔꯣꯁꯇ ꯁꯤꯕ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯇꯥꯛꯊꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯨꯡꯉꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯈꯤꯕ ꯑꯁꯤ ꯆꯍꯤ 3.5 3.5 ꯍꯥꯏꯕꯅꯤꯀꯣ꯫ ꯃꯁꯤ ꯏꯕꯨꯡꯉꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯕꯥꯞꯇꯤꯖꯝ ꯍꯥꯏꯕꯗꯤ AD 27 ꯑꯁꯤꯗꯅꯤ꯫ ꯃꯁꯤ AD 31ꯒꯤ ꯑꯍꯧꯕ ꯑꯗꯨꯋꯥꯏꯗꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯈꯤꯕ ꯑꯁꯤ ꯄꯥꯁ ꯑꯣꯚꯔꯒꯤ ꯍꯦꯛ ꯑꯍꯧꯕꯗꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯏ꯫ ꯃꯁꯤ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯇꯥꯛꯊꯣꯛꯄꯒꯤ ꯃꯥꯡꯖꯧꯅꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯕ ꯋꯥꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯍꯥꯏꯕꯅꯤ꯫ BC 457 ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯇꯥꯛꯊꯣꯛꯄ 69 week ꯑꯃꯗꯤ 483 week ꯍꯥꯏꯕ ꯆꯞ ꯆꯥꯕ ꯆꯍꯤ ꯑꯁꯤ ꯊꯨꯡꯏ ꯍꯥꯏꯕꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕꯅꯣ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ꯫ BC 457 ꯑꯁꯤꯗꯒꯤꯅ AD 27 ꯍꯥꯏꯕꯗꯤ ꯃꯁꯥꯌꯥꯒꯤ ꯕꯥꯞꯇꯤꯖꯝ ꯍꯥꯏꯕꯗꯤ AD 27ꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ
Messiah oina thau no biba John the baptize ki matam du AD 27 ni hariba matam asi 69 week haibagi prophecy word asigi maru oiba asigi wa masang di karino haraga 69 weeks sida aikoina 1 week habidi 7 sina into to matam da aikoina 483 asi phangiwa haibagi artadi Jerusalem amohana sagat pagi yathang pibadagina Yesu Christ na Messiah na thauno biba baptized to biba matam asi phawba sahi samri habidi 483 years asi prophecy gi word se asida aikoina calculate to matam da aikoina phangi amadi AD 27 Messiah na thauno biba Messiah the anointed Jesus ki baptism to ba asidagina AD 31 Messiah siba cross the pang tingduna siba asi chayon gi mayai ni haibadi 3.5 years habani aduga AD 31 dagina AD 34 haibadi arthadi Stephen na Yesu gi mingda sebok koini yan hana sikiba matam asi phawburdasu 3.5 years ni sidida sida chayon amaga tangkhai ahum tangkhai chonda su chayon ahum ga tangkhai haibi yo thadi ahum tangkhai asi ani se plus to bu matam da sida koina chayol taret phangi chayol taret si aikoina chahi taret gi matam oibani adu sigi matung da di ke dore isor gi wahi sing asi Jews sing dagi Jews sing reject to ba maramna isor gi wahi sing asi atopa Gentile sing da isor gi wahi asi chatkre haibani adugo sida Daniel chapter akoina Daniel gi prophecy da 70 week haibasi gi matang da amul lakpada gadi isor gi pau ta thokpa chayol haibadi 70 week ase sigi 70 sida 1 week na into to matam da aikoina 490 years phangi haibadi Jerusalem sagat pa matam BC 457 digina aikoi gi Stephen na Jesu gi mingda nungna thaduna sibagi matam AD 34 asi phobada sahi sab sahi je 70 week ni 70 week habigi tadi 7 into 70 into asida into tobung matam da equal to 490 years aji sab sahi 490 se sab sana thungi haibani masna mana pibase sina maram maraga prophecy gi wahi de gi matik yamna luba oibagi maramna aikoina bhab tabada aikoina khar wana thokani adubo aikoi adum tamina si Matthew chapter 27 aduga verse 51 da phongdo pibu matumna Judas singi dina singi aseng ba maphamgi maikhan phi adu ani thokna segai begi maram di ke no haraga irat pot kat begi maong adu aroiba oiba amuktang da Jesus Christ na cross siba matamda irat pot kat badu pongloi lore hebani AD 31 gi pass over da Jesus Christ na aikoi gi lanbi ba mapuna cross da aikoi gi ihutta sibire hebani ira pot kat pagi darkar oidre ibungo Jesus Christ na aikoi gi mahut senbire ityas ki oina jengba tarabasu irat pot ki sanabi asi lai khidre aduga loinana aroibo oikhre hebani Loidana Jerusalem mang tapagi maramda titana AD 70 da sastrana mangjona na odpi khre AD 34 da isorgi opau tak thokpana phongdokpadi Jehudi sing asi aroibada pa phangraba jati ama oina mohor namlagani amasung khangnaragani hai Jehudi singi porohit makok aduna Sandradin gi maramda nganglami aduga Jehudi singi awangba pham paiba singna Yesu Christabu matamdu yaramde ibungo Yesu Christa gi sabuk Stephen ihan hanba oina Yesu Christa gi mingda nungna thaduna sikhi amasung isorgi oiba aphaba pau asi Yehudi nataba atop jat singda sandokhi haina sasana suna phongdo piri numit 2300 ki manungda sahi 490 ki matam asi piklaba sarukharani sahi 490 asina maru aina Jehudi singi masaya lapagi marida khanganbani aduga isorgi wapau tangthokpa singna yamna sangna numit
2300 ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕꯗ ꯆꯤꯡꯕꯤ ꯑꯗꯨꯒ ꯑꯁꯦꯡꯕ ꯃꯐꯝ ꯑꯗꯨꯗ ꯁꯦꯡꯗꯣꯛꯄꯅ ꯆꯤꯡꯕ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕ ꯕꯤꯆꯥꯔꯅꯤ ꯍꯥꯏꯅ ꯁꯤꯗ ꯐꯣꯡꯗꯣꯛꯏ꯫ BC 457ꯗ ꯖꯦꯔꯨꯁꯂꯦꯝ ꯑꯃꯨꯛ ꯍꯟꯅ ꯐꯥꯂꯥꯡ ꯈꯥꯒꯠꯄꯒꯤ ꯌꯥꯊꯪ ꯄꯤꯕꯒꯤ ꯃꯇꯝꯅꯤ꯫ ꯑꯗꯨꯒ AD 27 ꯑꯁꯤꯗꯅ ꯃꯁꯥꯌꯥ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯕꯥꯞꯇꯤꯖꯝ ꯇꯧꯕꯒꯤ ꯃꯇꯝꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯒ AD 31ꯗꯅ ꯏꯔꯥꯠꯄꯣꯠ ꯀꯠꯄ ꯊꯤꯡꯕ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯕꯒꯤ ꯃꯇꯝꯗꯨꯅꯤ꯫ ꯑꯗꯨꯒ AD 34ꯗꯅ ꯏꯁꯣꯔꯒ ꯋꯥꯔꯦꯞꯅ ꯃꯄꯨꯡ ꯐꯥꯍꯟꯕ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎ ꯑꯗꯨ ꯖꯦꯟꯇꯥꯏꯜꯁꯤꯡꯗ ꯈꯪꯍꯟꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯑꯗꯨꯒ AD 1844ꯗ ꯁꯔꯒꯒꯤ ꯑꯁꯦꯡꯕ ꯃꯐꯝ ꯑꯗꯨ ꯁꯦꯡꯗꯣꯛꯄ ꯍꯥꯏꯕꯗꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔꯒꯤ ꯑꯍꯧꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ꯫ ꯁꯤꯗ ꯅꯨꯃꯤꯠ 2300 ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯇꯥꯛꯊꯣꯛꯄꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯥꯟꯅꯕꯁꯤ 2300 ꯆꯞ ꯆꯥꯕ ꯆꯍꯤꯅꯤ꯫ ꯆꯍꯤ 1810 ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯇꯥꯔꯤꯛꯇ ꯇꯤꯟꯁꯤꯜꯂꯁꯤ꯫ ꯑꯗꯨ AD 34 ꯑꯁꯤ ꯑꯩꯈꯣꯏꯗꯅ 1844ꯗ ꯑꯣꯏꯔꯦ꯫ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ AD 27ꯗ ꯕꯞꯇꯥꯏꯖ ꯇꯧꯕꯤꯈꯤꯕ ꯑꯃꯁꯨꯡ AD 31ꯗ ꯀ꯭ꯔꯣꯁꯇ ꯁꯤꯈꯤꯕ ꯂꯣꯏꯅꯅ ꯋꯥꯌꯦꯜ ꯕꯤꯆꯥꯔꯒꯤ ꯑꯍꯧꯕ AD 1844 ꯑꯁꯤꯗ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕꯅ ꯏꯁꯥ ꯏꯇꯣꯝꯇꯒꯤ ꯑꯅꯤꯡꯕꯗ ꯂꯦꯞꯆꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯋꯥꯌꯦꯟꯕꯗ ꯏꯕꯨꯡꯉꯣ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠꯇ ꯂꯦꯞꯄꯤꯔꯤ꯫ ꯁꯣꯏꯒꯗꯕ ꯑꯗꯨ ꯀꯔꯤꯅꯣ? ꯏꯕꯨꯡꯉꯣꯅ ꯑꯁꯥ ꯊꯝꯗꯨꯅ ꯍꯥꯏꯕꯗꯤ ꯏꯕꯨꯡꯉꯣꯗ ꯑꯩꯈꯣꯏꯅ ꯑꯁꯥ ꯊꯝꯗꯨꯅ ꯑꯩꯈꯣꯏꯅ ꯍꯔꯥꯎꯔꯕꯗꯤ ꯏꯁꯣꯔꯒꯤ ꯁꯤꯡꯍꯥꯁꯟ ꯃꯥꯡꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯒꯨꯔꯨ ꯑꯃꯅꯤ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯕꯨ ꯇꯥꯈ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯦꯞ ꯑꯗꯨꯗꯤ ꯅꯨꯡꯁꯤꯊꯣꯏꯔꯕ ꯏꯄꯥ ꯏꯁꯣꯔ, ꯑꯩꯅ ꯑꯩꯒꯤ ꯄꯥꯞꯀꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛ ꯏꯕꯨꯡꯉꯣꯗ ꯁꯤꯟꯅꯖꯔꯦ ꯑꯃꯁꯨꯡ ꯀꯠꯊꯣꯛꯆꯔꯦ꯫ ꯅꯅꯥꯏꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯏꯕꯨꯡꯉꯣꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯌꯨ꯫ ꯂꯥꯛꯀꯗꯕ ꯋꯥꯌꯦꯟꯒꯗꯕ ꯑꯁꯤꯗ ꯏꯕꯨꯡꯉꯣ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤ ꯍꯩꯕ ꯄꯨꯔꯣꯍꯤꯠꯂꯦꯟ ꯑꯃꯁꯨꯡ ꯏꯁꯣꯔꯁꯨ ꯑꯣꯏꯕ ꯃꯄꯨꯁꯨ ꯑꯩꯅ ꯂꯧꯁꯤꯟꯖꯔꯦ꯫ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯏꯕꯨꯡꯉꯣꯗ ꯀꯠꯊꯣꯛꯆꯔꯦ꯫ ꯑꯩꯒꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯏꯕꯨꯡꯉꯣꯅ ꯉꯥꯛꯄꯤꯌꯨ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯅꯅꯥꯏꯕꯨ ꯁꯦꯝꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯕꯅꯤ꯫ ꯑꯥꯃꯦꯟ꯫ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜꯒꯤ ꯃꯔꯝꯗ ꯈꯪꯕꯤꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯇꯝꯕꯤꯅꯤꯡꯕ ꯂꯩꯔꯕ ꯇꯥꯔꯒꯗꯤ ꯃꯈꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ WhatsApp ꯅꯝꯕꯔ 700-543-7615 ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠ www.blessingtentha.in ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ ID maibamsamananda@gmail.com ꯍꯥꯏꯔꯤꯕꯁꯤꯗ SMS ꯊꯥꯕꯤꯔꯛꯇꯨꯅ ꯑꯗꯣꯝꯒꯤ ꯃꯤꯡ, ꯂꯩꯐꯝ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕ ꯕꯥꯏꯕꯜꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣꯝꯒꯤ ꯈꯨꯠꯊꯥꯡꯗ ꯌꯧꯍꯟꯖꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯖꯩ꯫ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯒꯤ ꯁꯃꯥꯅꯟꯗ ꯃꯥꯏꯕꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯦꯟ꯫